Chingi district ahumda numit mangani internet Thingjinkhre, curfew thamlakpa numit nini Houkhre. Litan sarai khong Nongmei Pangkapta Kapnarakpadagi Mei Kanba Changbasu, Erang Laksinbasu Mapung Fana Ngamdri. Houkhre district Litan police station na konba Litan sarai khongda phuna chainaba masung yummei thanarakpagi thogdok akoibada asum sandorakpadagi Erang Laksinaba laingangna Kangpokpi Houkhre amasung Kamjong district ta numit mangani mobile data Thingjinkhre, curfew thamjilakpa numit nini Houkhre. Ahianba security mayam thajilagasu Litan gi thogdok asi ngasi numidang wairam fawba laksinba ngambagi phibam leitre. Mafam kayada mathang yummei chakpagi saktamsing uba phangkhe. Mei kananabagi damak Imphal dagi yauna fire tender kaya marum changsilagasu Nongmei kapagi makhol leptana tabana changsinba ngamdre. Security forcing su Nongmei kaplagliba sing adugi mathakta thabak laukhananaba akanba thabak su paikhatpa ngamdabagi phibam da leire. Social media da viral oirakiba posting da Chahi nauriba naha kaya marumna makuta single barrel double barrel paiduna irang thogliba mafamda changsinaba hotnaba ukhe. Adubu security forcing gi maikaidagi naha sing adu changandana thatlaga thamkhe. Maduna maram oiraga micham miyam aduga security forcing aduga gi maraktasu ungkhanaba thokpa ukhe. Atopa post amada kuki militant oigani chingnaba kemo set panaha kharana automatic rifle sing paiduna cheki yum amagi manungdagi Nongmei Pangkapta kapsinbagi saktam sing live oina thadokpa ukhe. Mafam kaya marumdo automatic nongmei sing sizinabagi makhol leptana tabana maram oiraga hauji Litan gi sarai khongda khundaba kanglub ani gi marakta thokpa khana chainabani haibadu yaraktabagi phibam da laklei. Khana chainariba nakal ani gi marumda automatic khulai paiba militant kaya marum makhoi gi kanglub ki misang changnaraga kapnarabra haibagi chingnaba leire. Asigumba phibam ama phongna uba phangba sina maram oiraga law and order laksinaba hotnabada state force ki matik mayai samkhre. Pawasina makhatana hai nakalani gi marakta Nongmei kapnarakpa amasung yummei thanabagi thogdoksing adu laksinanaba Imphal dagi Manipur police commando gi mapung pharaba team sing housing maki oina di thajendre. Police personnel khara changsiliba sing adu su central forcing su Nongmei makhol du taraga adum yengbana tana pambai amata leitabadawna tawre. Manak nakpa mafam sing da yummei chakpa uraga su yamna nakpa mafam da Nongmei kapnarakpana Mei Kanbagi thabak su khudong sadaba mayoknarakpadagi yum kaya marum tangoi onkhre. Houkhre fawba yum kaya maina chakrabagi haiba khangba ngamdre. Khoisangraba miyamna Imphal Houkhre lambi thingjinduna thamle. Kangpokpi district ki manung chanba ke Lungwiram Naga village ta Kukisingna yum ama mai Tharamle. Haukhiba tang mapan amasung taragi lonaba nongyai matung pung 12 minute tararom taba matamda Kangpokpi district ki Saparmaina police station ki manung chanba ke Lungwiram village ta leiba Naga gi yum ama Kukisingna mai Tharamle. Yummei thare haibagi pau security forcing na phangbadagi mafam aduda ahenba forcing changsilaktuna chakleba mai adu muthatkhre. Mai chakhibadu da kaya yamna amanga ta thokhrabagi haibadudi haujuk phawbagi oina chapchana khangba ngamdre. Amaromda ke Lungwiram Naga village da leiba Azam abon mai apokpa leikhidraba kwaklei abon mai kauba magi yum Kukisingna mai tharambagi thogdogadu Konsaram village authority gi maikaidagi akanba mawongda condemn tawkhre. Lupasigi information and publicity wing na thadorokpa cherol amana hairibana February 8 gi ahing nongyai pung 12 minute yankhaiga mangarom taba matamda khullasiga thangnana leiminariba saron fai wifi khuldagi wifi youth kunthra rom laglaga Azam abon mai gi yumadu mai tharam khivane. Asigumba yamna ka henba thawong singasi El Mulal village ki chief Thangkholen wifi Lailon Khunogi chief Haupu wifi Lalboy wifi amasong Saron Fai village ki chief Thangboy wifi gi thawinsin da chathakivane. Hairiba criminal gi oiba thawong sing asina mafam adugi law and order da chawna akaiba pibada natana kanglub khudingmak nungsi chananan leiminariba asida chawna akaiba pibane. Hauji Lungwiram Naga village asi asigumba ka henba thawong sing chathaba kangbu sing asina hostage ki phibam amada thambana human right crisis kaya ama mayoknare loinana khulasida leiriba miyoi sing aki tujungba kaya mayoknaba kaya yauna khudong thiningai oibana makhoi punsi dignity amasung property da chawna akiba pire. Maram aduna Manipur government amasung Ministry of Home Affairs ki maikaidagi hiram asida midyeng changduna mafam aduda leiriba ke Lungwiram village ki chamjaraba Naga sing punsi amasung lanthum ngaknaba ahenba security kaya thajinduna mathau taba thabak sing paikhatpiyo loinana relief safety amasung rehabilitation yauna athubada humanitarian gi oiba tengbang sing pibiyo haire. Liang Mai Naga Council Eastern Zone gi maikaidagi haukhiba tang 8 gi nongyai matung pung 12 minute yankhaiga mangarom tabada saron faida wifi youth kunthra rom laglaga
ke Lungwiram Naga village da leiba Azan Abon Mai gi yum mei tharamba amasung February 9 gi numidang da litan da leiba Naga village da Kukisingna yum mei thabagi thawong kaya chathakiba adu akanba mawong da condemn tawrakle thawong adu Naga miyam da hakthengna singnabane loinana state asigi hauzik oiriba law and order gi phibam asi pura fail oire haibane Manipur government amasung Bharat Sarkar gi Ministry of Home Affairs ki maikaidagi thawdok adu da senariba singbu masak khangdoktuna faba ngamdraba amadi hairiba jaga sing adu da Mapung Fana security piba ngamdrabadi Liangmai Naga Council Eastern Zone na konba jaga sing da masigi chapchaba thabak sing paikhatlaga nei athuba matamda Naga miyam gi punsi amasung lanthum ngak senba yauna humanitarian relief sing pinaba state amasung central government ki maikaidagi akhanaba thawrang sing paikhatpaga loinana khudakta henba security sing deploy tawgadaba nei karigumba hairiba demand sing thabakta paikhataba tarabadi masida tholakpa afafata ki daita pumba sarkar na pugadabani haire sendoi saba sangi mathakta kanba mijeng changlaga nei haukiba chahi 2020 dagi Manipur da COVID-19 sandorokhiba matam aduda miyamna sahi ani hena suba nomba yadana sahi ani hena wana leirakhe masina maram moidaga su nomlaga hingnaba lanthengnariba sing laidaba sing anabani henna awaba saitheng mayoknariba sing adu phukatna bohanabada ngasi phawba hogat kangkhat pangamdana leire masigi matung English singani kulumdoi ge Mei ahumdagi kuki narco terrorist singna mitai singi mathakta landarakuna apunbagi saktam thugairaktuna kuki singi tokhaiba leingak natraga leiwa kanglon semnaba wathokta miyoi chani go hompurom henbagi punsi pikhamnakhre miyoi lising hompu henbana relief camp da sangjafam lauduna leiriba sigi yenglaga sel sanba lanai beng sing sana yauna tai pochai sing bandop loba masung marup sanaba sing lepnaba lamda masigi miyam maruwaina CSO singi maikaidagi athingba thamlakhibani haina akom lup kangleipak amasung KSA na thadorok pa cherola man haire cherola sina makhata na hairivana laivak thivadi miyam gi kholaw gi mayokta kanagumba senjau paiba miyam gi ichubliba miyoi kharana hojiksu matam dugi awas aitheng oikhiba COVID-19 amasung wakhal tanadavadagi thoglakhiba khana sainaba lal hana sunaba asigi manungda sendoi lobagi thabak sing chathabadagi miyoi kaya gi lanthum matpa amadi Seleptagi sendoina hengatkibadagi laidabagi punsi areng bada puthare COVID-19 laina laichat manung amade English ngani kulhumdoi gi Mei ahumdagi satharakhiba lan manungda sanalupa low ingkhol atai pochai kaya gi bandop thamkhibagi sendoi kokpi bagi mahutta sendoi chawna loba thengnare miyam humna kham thengna awaba saitheng phangkhiba thogdok ani asigi manungda kanagumba senjau paiba bandop loba kangbuna miyam gi awaba khangdana yaragani matagum nampuda sendoi pulap launa bohonarakpa amasung laukhalakpa asigi mayokta akom lup kangleipak amasung KSA na athubada mijeng changba hauraga nei lup ani asina laukhalakliba khongthang asida miyamna su Mapung Fana cooperation pibi yo haire